Hello mayam, khurumjari mayam, Sonia's kitchen da Sonia na mayam bo muka taram no okchari mayam. Aina mukbang maunda khatang na musi ai ma jade. Aina haimanna request tawmana jare. Ado hojik lae mukbang tawjaba. Ado ngasidi jam simple ni mayam. Jamna simple da oina tawjare mukbang se. Mathenje siga iromba leijare mayam. Asige siga nga leire. Ase ngari leire, ase tilho siga jerum, ase siga magi kotnaba machan mayam leire, kha hangam matone mula ne tilho ne mayam mai kotnaba leire, sonda magi iromba leire mayam, adudi chaba haujarasi mayam, ado mayam ai mayanggi wa amani खतंग हाइजगे वारो बिगनु mayam. हेलो दोस्तों नमस्ते, सोनिया's किचन में आप सबका स्वागत है। आज मैं मुकबांग बनाने जा रही हूँ, सिंपल मणिपुरी मुकबांग। तो मेरा मेघालय फ्रेंड्स, मिथिला, फिर टेंगसरांग कैसा है, घर पहुंच गया वाइगनसा, दोगैदी ममसा मराक, मिस्टर लोबाजी मोमेन, बीएम सांगमा, पांटोमिस, बालियूस, मेरा ऑल गारो फ्रेंड्स को हेलो नमस्ते। अभी मैं खाना खाना जा रही हूँ, ज्योति दी, मम्मी स्वीस। आज मैं बहुत सिंपल खाना खाने जा रही हूँ। अभी मैं स्टार्ट करती हूँ मैम। अखोई मैम इसी नाव मैम दी लोई खांगे ना को अखोई की आई खुद हम अपनी दो अंगम खतंग हम जगे मैम। अखोई की मिते इसी नाव मैम अखोई फ्रेंड्स विनोद लाइओन विनोद लाइओन डेविड क्राफ्ट ऑन द मैम लाई खतंग थादोक जगे साबा होरो आईडी मादी जाम जांग लो गिनी आईडी लाई थादोक दे आईडी डायरेक्ट से खुरमगा हुचल ले लो आईडी तब तब ना सागनी मैम आईडी साबा जांगे आईडी साबा जखा तब से मैम आईडी से खर महिंग थोगले महिंग साबिरो इदा कई लेके तकबिरो साजरगे मैम अदैदी के मितै नचे दिंगसी इरोम सारे है मैम फार्मिंग इन विलेज नमाना ने हयंग लागा नंग आहो आहो पिजौ को मणिपुर लाकपदा अदु हुजिक चाबा होजरगे मैम दुदु मादी जांग लोइग्रानी आई चनी तब तो इसे मैम आई सब चाब जांगे माय ऑल गारो फ्रेंड्स मेरी क्रिसमस एडवांस बोला है मैंने मेरी क्रिसमस दो मैम आई मथेन जिंग जंग जाम शॉर्टकट ने दे चाबा होरगे को मैम मैम पुनमक आई चाबरा मिनिट मंगा मादी जाम जांग लोइबनी आईडी खरा कुई चंगी चखोम से पिक तक तौरे आईगी दे खामेन ai quất này mẹ mới chịu ai đi quất nó mới làm sao ba hành là đeo hào đấy akwai cái hình dáng nó không là Hawaii ga mula cái iron ba ai tilo xí lâu đó chỉ lấy tilo làm tránh đi ai tilo làm tránh cái mà nó lấy sao tí sao anh không là trong cái nó có ai biết tên nó young generation young generation rồi pam đi tilo mày em anh ngon đi là sao bao giờ mi lấy bro mày sao không nhiều ngon thế anh mừng bằng tàu chết đâu mày tàu ghê tàu gì ní bây giờ đi để phải 잡으라고 năng trái được mày em hao ra Hawaii ga mula ka iron ba खाने के स्टाइल कैसा लगा मेरा Hawaii का मुला के इरन बनी मैम सभी मुकबांग फेल हो जाएगा आज देखो मेरे फ्रेंड्स लोग प्लीज़ मेरे मुकबांग वीडियो को शेयर कीजिएगा जो नया है सब्सक्राइब कीजिएगा प्लीज़ सपोर्ट कीजिएगा मैं पुनः सूम पाजब मथेन चारे मथंग कई मथेन चाबीरो हाइनो दो कमेंट तबीरो मैम
ꯑꯣꯛ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯑꯩ ꯆꯥꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯩ ꯌꯦꯟ ꯆꯥꯏ ꯉꯥꯅꯨ ꯆꯥꯏ ꯈꯨꯅꯨ ꯆꯥꯏ ꯑꯗꯨꯒ ꯑꯩ ꯑꯍꯦꯟꯕ ꯆꯥꯖꯗꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯣꯏ ꯆꯥꯏ ꯂꯦꯡꯕꯨ ꯂꯦꯡꯉꯗꯤ ꯆꯥꯏ ꯍꯦꯂꯤꯀꯞꯇꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯀꯥꯡꯊꯣꯟꯒꯇ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯁꯦ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯗ ꯀꯥꯡꯊꯣꯟ ꯑꯄꯥꯏꯕꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯇꯩ ꯂꯣꯏ ꯆꯥꯏ ꯃꯌꯥꯝ ꯍꯥꯎꯔꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯋꯥꯏꯒ ꯃꯨꯂꯥꯒ ꯏꯔꯣꯝꯕ ꯑꯩꯅ ꯆꯥꯅꯤꯡꯉꯝꯕꯅꯤ ꯃꯥꯗꯤꯅꯦ ꯃꯌꯨꯝꯗ ꯂꯩꯉꯩꯗ ꯌꯦꯔꯨꯝꯕꯧ ꯆꯥꯔꯝꯗꯦ ꯅꯣꯡꯃ ꯌꯦꯔꯨꯝ ꯄꯤꯖꯔꯨꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯣꯅ ꯂꯩ ꯂꯥꯏꯅꯤꯡꯕꯩ ꯃꯆꯥꯅꯤꯅ ꯃꯇꯟ ꯆꯥꯏ ꯃꯇꯟ ꯀꯥꯎꯊꯣꯛꯎꯔꯦ ꯃꯇꯟꯁꯨ ꯆꯥꯏ ꯃꯌꯥꯝ ꯑꯩ ꯃꯇꯟꯁꯦ ꯌꯥꯝ ꯆꯥꯗꯦ ꯍꯩꯅꯗꯦ ꯁꯨꯈꯛ ꯃꯇꯟ ꯁꯨ ꯈꯛꯇꯪ ꯆꯥꯖꯩꯌꯦ ꯌꯦꯔꯨꯝ ꯁꯤꯒꯁꯨ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯂꯧꯁꯜꯂꯤꯕ ꯍꯥꯎꯔꯦ ꯍꯥꯎꯕ꯭ꯔꯥ ꯗꯦꯕꯤꯠ ꯅꯪ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯅꯣ ꯃꯌꯥꯝ ꯗꯦꯕꯤꯠꯀ ꯑꯩꯈꯣꯏꯒ ꯁꯨꯝ ꯊꯪꯅꯩ ꯍꯣꯖꯥꯏ ꯂꯪꯀꯥ ꯑꯩꯁꯦ ꯅꯛꯅꯩ ꯇ꯭ꯔꯦꯟꯗ ꯃꯤꯅꯤꯠ 5 ꯂꯝꯕꯤꯅꯤ ꯃꯌꯥꯝ ꯗꯨꯗꯨ ꯅꯪ ꯃꯈꯨꯠꯇꯣ ꯑꯩ ꯆꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯃꯈꯥ ꯊꯝꯕꯤꯌꯨ ꯑꯩ ꯅꯨꯛ ꯈꯜꯂꯛꯑꯗꯤ ꯁꯨꯃꯥꯏꯅ ꯈꯥꯃꯦꯟ ꯅꯪꯅ ꯆꯥꯎꯅꯦ ꯌꯦꯔꯨꯝ ꯄꯤꯔꯣ ꯂꯧꯔꯣ ꯅꯪꯒꯤ ꯑꯣ ꯌꯦꯔꯨꯝꯗꯤ ꯐꯪꯉꯦ ꯃꯌꯥꯝ ꯉꯁꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯂꯩꯔꯛꯄꯩ ꯃꯇꯨꯡꯗ ꯑꯗ ꯃꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯤꯜꯇꯔ ꯇꯧ ꯕ꯭ꯌꯨꯇꯤ ꯄ꯭ꯂꯁ ꯇꯧ ꯍꯥꯏ ꯑꯩꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯕ꯭ꯌꯨꯇꯤ ꯄ꯭ꯂꯁ ꯇꯧꯔꯒ ꯍꯌꯦꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯎꯅꯕ ꯃꯇꯝꯗ ꯏꯆꯦ ꯅꯪꯕꯨ ꯃꯣꯕꯥꯏꯜꯗꯗꯤ ꯐꯖꯔꯤꯕ ꯑꯣꯟꯀꯤ ꯎꯅꯕꯗꯗꯤ ꯁꯤꯕꯨ ꯃꯤꯁ ꯀꯩꯅꯣ ꯁꯣꯅꯤꯌꯥꯁ ꯀꯤꯠꯆꯟꯂꯅꯦ ꯍꯪꯉꯛꯑꯗꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯔꯤꯌꯦꯜꯗꯣ ꯑꯁꯨꯝ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯊꯤꯗꯕꯅꯤꯀꯣ ꯃꯥꯏꯍꯤꯡꯁꯤꯅ ꯁꯣꯛꯑꯦ ꯃꯥꯏꯍꯤꯡ ꯈꯔ ꯊꯣꯛꯑꯦ ꯍꯤꯗꯥꯛ ꯇꯥꯛꯄꯤꯔꯛꯑꯣ ꯃꯌꯥꯝ मादी क्वा जाम चाय 120 तो जर्दा दो जाम चाय अब जर्दा दो हावरे मुला मसे में चा देंगे हावरा ना मैम जाम चावरी मिसेस मोनिस नंगे अइन चाय सुबुरा तीन दारमगनी ने दुदु आलू मुला इरोनबा आलू रोसा करीनो हवाई 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 अई चा लोरे काउरिको चारिङैददि काउनदेना चा चानादि काउनदेना हाउमनगिना काउथेम मयाम कुइरे अना हवाईगा मुलागा इरोन चा खला मयाम मुलागा हवाईगा इरोन चाराबो अमता कमेंट तौबिरो कमेन जेरुम मचेत मा वांग हाइनिंगबा आइसु लमकता अहानबा थोकपा मतमदा लाइफता नोमा जेरुम आइना 26 जेरुम चाइना नोंगानबा रूम होरे जेरुम जाम चाबा फते दोगा आर्मी केमदा दोगा थाव नुंग चाबसिबुदि बोइल चाबनेन फै दो मयाम इरोन बचासु अंगोबा मदी मथौ ताई
ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯃꯈꯛ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯐꯪꯉ ꯂꯣꯏꯔꯦ ꯑꯩ ꯇꯤꯜꯍꯧ ꯊꯤꯗꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩꯅ ꯖꯥꯡꯉꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯡꯃꯟꯗꯣꯏꯕ ꯀꯩꯝ ꯇꯧꯔꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯊꯥꯡꯋꯥ ꯀꯤꯠꯀꯥꯠꯁꯨ ꯅꯝꯁꯤꯟꯕ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯆꯥꯛ ꯀꯌꯥ ꯆꯥꯁꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯇꯤꯜꯍꯧ ꯆꯥꯒꯦ ꯑꯩꯅ ꯃꯆꯜ ꯃꯌꯥꯝ ꯇꯞ ꯇꯞ ꯆꯥꯔꯤꯕ ꯃꯥꯅ ꯆꯥꯛꯀ ꯌꯦꯔꯨꯝꯗ ꯆꯥꯕꯅꯤꯅ ꯏꯟꯖꯥꯡꯅꯦꯕ ꯅꯪꯁꯨ ꯏꯀꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯅꯥꯜꯂꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯅꯨꯄꯤꯅ ꯍꯟꯈ꯭ꯔꯦ ꯉꯥ ꯆꯥꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯇꯅꯤ ꯃꯉꯣꯟ ꯄꯤꯔꯤꯁꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯔꯨꯛꯅꯤꯅꯀꯣ ꯑꯩꯅ 5 ꯍꯨꯛꯄꯩ ꯆꯥꯡ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯁꯤ ꯈꯛꯇꯪ ꯆꯥꯖꯩ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯕꯗ ꯉꯥꯔꯤꯒ ꯆꯥꯗ꯭ꯔꯦ ꯆꯥꯔꯔꯣꯏ ꯉꯥꯒꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯁꯥ ꯆꯥꯕꯁꯦ ꯀꯤꯂꯣ ꯑꯃ ꯂꯧꯅꯤ ꯃꯤ 3 ꯀꯤꯂꯣ ꯑꯃ ꯂꯧꯅꯤ ꯃꯤ 2 ꯑꯁꯤ ꯀꯥꯟꯅꯗꯦ ꯃꯤ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯁꯥ ꯆꯥꯕꯒꯤ ꯆꯥꯡꯁꯦ 80 ꯒ꯭ꯔꯥꯝꯗꯅꯤ 100 ꯒ꯭ꯔꯥꯝꯐꯥꯎ ꯐꯥꯗꯦ ꯑꯍꯦꯟꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯈꯪꯉꯦꯗꯅ 80 ꯒ꯭ꯔꯥꯝ ꯈꯛꯇꯪꯒꯤ ꯊꯕꯛ ꯇꯧꯍꯧꯗꯣꯏꯁꯦ ꯃꯦꯆꯤꯟꯁꯤꯅ ꯑꯍꯦꯟꯕꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯅꯤ ꯈꯪꯉꯦꯗꯅ ꯃꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯗꯥꯏꯠꯀꯤ ꯔꯤꯒꯨꯂꯔ ꯔꯨꯇꯤꯟꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯤ ꯑꯃꯅ 80 ꯒ꯭ꯔꯥꯝ ꯁꯥ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯆꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥ ꯇꯥꯏ ꯃꯩꯇꯩꯅꯕꯨ ꯂꯤꯛꯅ ꯆꯥꯅꯕ꯭ꯔꯣ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯔꯗꯤ ꯆꯠꯐꯝꯗꯣ ꯈꯪꯉꯤꯗꯅ ꯑꯔꯦꯝꯕꯗ ꯅꯪ ꯂꯤꯛ ꯆꯥꯕ꯭ꯔꯣ ꯆꯥꯅꯤ ꯆꯥꯊꯣꯛꯀꯅꯨ ꯃꯌꯥꯝ ꯑꯩ ꯕꯣꯏꯂꯔ ꯌꯥꯝ ꯆꯥꯗꯦꯕ ꯀꯦꯖꯤ ꯑꯃ ꯂꯩꯔꯅꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯣꯏ ꯆꯥꯈ꯭ꯔꯅꯤ ꯑꯩ ꯄꯤꯁ ꯑꯃꯈꯛ ꯅꯠꯇ꯭ꯔ 2 ꯈꯛ ꯆꯥꯅꯤ ꯕꯣꯏꯂꯔꯗꯤ ꯑꯗꯣ ꯉꯥꯅꯨ ꯑꯣꯏꯗꯤ ꯃꯊꯟꯇ ꯃꯄꯨꯝ ꯑꯃ ꯆꯥꯏ ꯂꯣꯀꯦꯜ ꯌꯦꯟꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯃꯦꯝ ꯑꯩ ꯂꯣꯀꯦꯜ ꯄꯥꯝꯗꯕ ꯃꯣꯏꯅ ꯂꯣꯀꯦꯜ ꯄꯥꯝꯗꯦ ꯑꯩꯅ ꯂꯣꯀꯦꯜ ꯄꯥꯝꯃꯤ ꯑꯩꯅ ꯍꯥꯜꯂꯦ ꯑꯩꯅ ꯍꯥꯜꯂꯦꯍꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯟꯕ ꯅꯠꯇꯦꯗ ꯅꯍꯥꯟꯒꯩ ꯃꯥ ꯃꯅꯤꯡꯗ ꯂꯩꯕꯗꯣ ꯉꯁꯤ ꯑꯩꯅ ꯍꯜꯍꯜꯂꯤꯕ ꯑꯩꯁꯨ ꯏꯟꯖꯥꯡ ꯆꯥꯔꯒ ꯑꯩꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯅꯍꯥꯟ ꯏꯁꯄꯤꯀꯔ ꯂꯩꯔꯛꯄ꯭ꯔꯣ ꯁꯤꯗ ꯂꯩꯗꯣ ꯃꯌꯥꯝ ꯏꯁꯄꯤꯀꯔꯗꯅꯦ ꯑꯩ ꯉꯥꯡꯖꯩꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯗꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯩꯒꯤ LB 9 PM ꯗ ꯃꯌꯥꯝ ꯖꯣꯏꯟ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ LB ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯃꯌꯥꯝ ꯒꯤꯐ ꯂꯥꯛꯄꯁꯤꯡꯗꯣ ꯔꯤꯇꯔꯟ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯆꯥꯔꯗꯤ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯌꯥꯝ ꯍꯧꯕꯗꯩ ꯁꯤ ꯊꯛꯇ ꯊꯥꯒꯠꯆꯔꯤ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯡꯊꯤ ꯈꯜꯂꯤꯕ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯕꯥꯏ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯩ ꯂꯥꯏꯛ ꯀꯃꯦꯟ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯌꯔ ꯀꯥꯎꯒꯅꯨꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯄꯤꯌꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯈꯨꯗꯥꯝꯃꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯜꯂꯦ ꯑꯩꯒꯤ ꯔꯤꯃꯣꯠꯇꯣ ꯑꯣꯐ ꯇꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯒꯦ ꯉꯥꯏꯈꯣ ꯔꯤꯃꯣꯠꯇꯩ ꯇꯧꯗꯣꯏꯅꯤ ꯔꯤꯃꯣꯠꯇꯩ ꯑꯣꯟ ꯇꯧꯈꯤꯅꯤ ꯔꯤꯃꯣꯠ ꯑꯣꯐ ꯑꯣꯏꯊꯣꯛꯈ꯭ꯔꯃꯥꯏꯅꯀꯣ